Myanmar amadi Manipur da base tawwa Kuki khulai paiba singna laibaga sigi national security da chawna singnaba ama oina Indo-Myanmar border da khariba fencing ge meter chama yankhai dagi chani rom oigadaba saru kakthatuna manghan takhalamle hairi sambal kakthalambagi thabak adu Indo-Myanmar border gi pillar number 68 amadi 69 gi lonaba mafam amasu oiriba Chandel district ke manung chanba Molchang police station na konba Changpol village ki area da chatharambani hairi hiramasigi matangda impact news na phangba pauda Ministry of Home Affairs ke mityeng makhada BRO na hojik chathariba Indo-Myanmar border fencing khabagi manung channa Changpol village ki area da su tha kharagi mamangdagi fencing tawrakhibani doinana area asi ngak senbagi thabak asina tarataret suba Assam Rifles ki team amana chathaduna lakibani adubu tha asi ki tang ani gi ahingda Myanmar da base tawba Kuki National Army B People's Defense Force PDF amadi makhoiga punna thabak tawminariba loop amasu oiriba Manipur da thokliba irang manungda nauna semkiba Kuki Village Volunteer Eastern Zone haina khangnariba loop sing asige apunba timni haina jingnaba singna hairiba fencing asi kakthatlambani hairi adubu hojik fawgi oina kari maramgi damak fencing kakthatlambano haibagi chap chaba claim tawrakpa laitri adubu thodok asige matangda security ke maikei dagi thizinbagi thabak hokre hairi Panbayabadi mamang chahi ke me tara mari dasu Chandel district ke New Samtal area da border fencing ke thabakta ayat apan pirak pani haiba Myanmar da base tawba Kuki lal hoba tara Assam Rifles ka khud thokna bada sikhibaga loinana afaba makhal gi nomai tara hena recover tawkibagi thodok lekhrabani loinana handakta su Tengnopal district ke More police station na konba border pillar number Humpudra Taret Manakta Leiba, Assam Rifles Camp Manakta Yungba border pillar ke Yot Makhong Taraga Manga Amasu Kaktatuna Huran Kibaki Thaudok Singsu Laikrabani.